Tribal Youth Council Manipur na TANDUNA LAKPA demand sing adu LEINGAK na THABAKta ONTHOKTABANA tha asigi 12 dagi Democratic Oiba Khongjang kaya Changshillagani HAINA Council asigi General Secretary GONMEI na PHONGDORAKLI Manipur Press Club ki Thangjing Hall da pangthokpa paugi mifam amada wafam asi phongdokladuna mahakna hai TYC General Headquarter na Charter of Demand Tara yawba Memorandum ama Chief Minister Nongthwam Birinda haukiba October 3 amasung November 3 ta pisinki Memorandum aduda yauriba demand sing adu haukiba November 18 fawgi manungda thabakta onthokpinaba wafam su thamkibani adubu piriba matam asi fawgi manungda thabakta onthoraktabadaki haukiba November 13 da TYC gi oiba mifum ama pangthoktuna December 16 dagi Democratic Oiba Khongjang kaya changsinaba warip asi lawkibani hainasu mahakna makhatana phongdokki Democratic form of agitation amoina dharna se agitation je pham horani sit in protest horani adumudungda sarkar na tabi daba daradi mathangda darkar leba ekhoina lokhatpa yaba khongjang se lokhalani adna chindari yam lauraga thabak se sut uttabase asida akhoi hojik thoriba ethnic classes thokpase maram lei aduna akhoi jo asi matang sida akhoi gi tribal gi oiba se yingsin bidaba tarabadi Karino makha tagdaba haibudu paliba sarkar sina daito do responsibility do lofam thoi haibse akhoi TYCM sina kanna phongdok chabani asi maram ase akhoina ngasi khak natre yam akhoi sangna struggle tawrakrabani maram sidi akhoina government aso yamna khangraga well versed oraga housing power thabak chathat bidro se Kari wakal lebgira sindadi equal sing tam amatani aduga thabak tadi karino asina utkrabne